ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯒꯤ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯔꯨꯞ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯍꯩ ꯑꯃꯃꯝ ꯂꯩꯖꯩ꯫ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯃꯃꯝꯇꯪ ꯑꯣꯏꯕ ꯃꯍꯩ ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯃꯅ ꯎ ꯋꯥꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯁꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯕ ꯈꯨꯠ ꯁꯥ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯨꯞ ꯑꯃꯅ ꯐꯤꯔꯣꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯑꯁꯨꯝꯅ ꯏꯟꯕ ꯑꯁꯨꯝꯅ ꯁꯦꯠꯄ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯒꯤ ꯂꯩꯇꯦꯡꯐꯝꯅꯆꯤꯡꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯪꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯁꯅꯥ ꯂꯨꯄꯥ ꯐꯤꯖꯦꯠ ꯐꯤꯔꯣꯟꯒꯤ ꯃꯔꯣꯟꯗ ꯐꯖꯅ ꯈꯪꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯤ꯫ ꯍꯥꯏꯕꯗꯤ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯍꯥꯛ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯩꯖꯔꯤꯕ ꯃꯍꯩ ꯑꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯀꯩꯗꯧꯁꯤꯒꯦ ꯁꯨꯝ ꯇꯥꯟꯅꯕꯗ ꯂꯥꯡꯐꯩ ꯆꯠꯂꯒ ꯁꯦꯟ ꯇꯥꯜꯂꯁꯤ, ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯁꯦ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅꯔꯗꯨꯅ ꯂꯥꯡꯐꯩꯗ ꯆꯠꯂꯒ ꯁꯦꯟ ꯇꯥꯟꯅꯅꯕ ꯍꯥꯏꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯂꯥꯡꯐꯩꯗ ꯂꯥꯛꯂꯤ꯫ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯟ ꯇꯥꯜꯂꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯏꯀꯥꯟ ꯀꯥꯟꯅꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯀꯥꯟ ꯀꯥꯟꯅꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯇꯥꯟꯅꯔꯦꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯍꯥꯏꯅꯩ, ꯑꯩꯈꯣꯏꯅ ꯂꯥꯡꯐꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯁꯤ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯤꯒ ꯆꯥꯟꯅꯕꯁꯨ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ? ꯃꯇꯝ ꯑꯗꯨꯗ ꯃꯔꯨꯞ ꯑꯃꯅ ꯈꯨꯝꯃꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯊꯕꯛ ꯑꯃꯃꯝꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯁꯤꯗꯣ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏꯗꯣ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯀꯀ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯇꯥꯔꯤꯕꯗꯣ ꯎꯔꯦ꯫ ꯎꯃꯪꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯌꯨꯝ ꯃꯆꯥ ꯃꯆꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯇꯪ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯆꯈꯤꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯄꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯍꯨꯝꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯨꯝꯅ ꯑꯍꯤꯡ ꯌꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯂꯩꯅꯅꯕꯅꯤ꯫ ꯂꯥꯡꯐꯩ ꯆꯠꯄ ꯃꯇꯝꯗ ꯃꯌꯨꯝ ꯌꯧꯕ ꯊꯦꯡꯗꯣꯛꯈ꯭ꯔꯕꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯀꯅꯤ ꯂꯥꯛꯄ ꯀꯥꯡꯕꯨꯅ ꯂꯝꯈꯥꯡꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯀꯦ ꯍꯥꯏꯔꯕꯗꯤ ꯄꯩꯁꯥ ꯁꯦꯟꯖꯦꯛ ꯑꯃ ꯄꯤꯔꯝꯃꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯦꯟꯖꯦꯛ ꯑꯃ ꯍꯥꯏꯕ, ꯑꯗꯨꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ? ꯁꯦꯟꯖꯦꯛ ꯃꯈꯥꯏ ꯄꯤꯔꯒꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯁꯦꯟꯖꯦꯛ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯕ? ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯎꯃꯪ ꯃꯅꯨꯡꯂꯣꯝꯗ ꯂꯦꯛꯂꯨꯔꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯎꯃꯪ ꯃꯅꯨꯡꯗ ꯂꯦꯛꯂꯕꯗꯤ ꯁꯥ ꯀꯩꯅ ꯆꯥꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯄꯩꯁా ꯑꯃ ꯄꯤꯊꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯁꯦꯟꯖꯦꯛ ꯑꯃ ꯄꯤꯔꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯩ, ꯇꯥꯔꯤꯕ꯭ꯔꯥ ꯃꯔꯨꯞꯁꯥ? ꯊꯣꯡꯗ ꯉꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯦ ꯃꯕꯨꯛꯆꯦꯜ ꯏꯁꯦꯡ ꯁꯦꯡꯗꯕ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯂꯥꯡꯐꯩ ꯆꯠꯂꯨꯕꯗꯒꯤ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯄꯣꯔꯛꯄ ꯌꯥꯝꯗ꯭ꯔꯕ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯃꯌꯣꯝ ꯑꯁꯦ ꯃꯁꯤꯗꯅꯤ ꯃꯍꯥꯛꯅ ꯃꯤꯀꯥꯔꯤꯕꯁꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯀꯌꯥꯗꯒꯤ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯛꯄ ꯑꯃꯗꯤ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯟ ꯑꯇꯥꯡꯕ ꯂꯩꯇꯦꯡꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯄꯥ ꯑꯁꯤꯅ ꯍꯨꯔꯥꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯂꯣꯏꯅꯃꯛ ꯃꯥꯡꯖꯔꯤ꯫ ꯀꯔꯝ ꯇꯧꯁꯤꯒꯦ?
ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯇꯨꯝꯊꯣꯛꯂꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯅꯤ ꯑꯃ ꯇꯨꯝꯂꯒ ꯑꯃꯅ ꯁꯪꯅꯔꯁꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯍꯥꯟꯅ ꯁꯪꯕ ꯑꯗꯨꯒ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯍꯥꯟꯅ ꯇꯨꯝꯕ ꯍꯥꯏꯕꯗꯣ ꯂꯦꯞꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯠ ꯁꯥ ꯌꯥꯝꯅ ꯍꯩꯕ ꯎꯒꯤ ꯄꯣꯠꯊꯣꯛꯄꯨ ꯌꯥꯝꯅ ꯐꯖꯅ ꯂꯩꯇꯦꯡ ꯍꯛꯄ ꯉꯝꯕ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯃꯔꯨꯞ ꯑꯅꯤ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯇꯨꯝꯂꯨ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯑꯁꯤꯕꯨꯁꯨ ꯁꯪꯂꯒꯦ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯥꯟꯅ ꯇꯨꯝꯈ꯭ꯔꯤ ꯃꯇꯝꯁꯦ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯎ ꯁꯨꯕ ꯅꯨꯄꯥꯗꯣ ꯑꯁꯨꯝ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯏꯔꯛꯂꯤ ꯇꯨꯝꯅꯤꯡꯂꯛꯂꯤ ꯂꯝꯁꯥꯡꯒ ꯂꯥꯛꯄꯒ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠ ꯁꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯩꯗꯧꯁꯤꯒꯦ ꯁꯨꯝ ꯈꯜꯂꯛꯏ ꯌꯨꯝ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯗꯣ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯎꯃꯪ ꯃꯅꯨꯡꯂꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯎ ꯃꯀꯛ ꯑꯃ ꯇꯥꯔꯒ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛ ꯎꯔꯤ ꯐꯔꯦꯗ ꯈꯜꯂꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯎ ꯃꯀꯛ ꯑꯗꯣ ꯃꯍꯥꯛꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯍꯛꯇꯨꯅ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤꯗ ꯃꯤ ꯃꯥꯜꯂꯕ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯅ ꯍꯛꯇꯨꯅ ꯊꯝꯂꯤ ꯃꯨꯔꯇꯤ ꯑꯗꯨꯅ ꯍꯛꯄ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯃ ꯍꯧꯗꯣꯛꯏ ꯑꯗꯨꯒ ꯏꯇꯥꯎ ꯅꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯁꯪꯍꯧꯔꯣ ꯑꯩꯁꯨ ꯋꯥꯔꯦ ꯇꯨꯝꯃꯅꯕ ꯇꯧꯔꯒꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯐꯤꯂꯣꯟ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯒꯤ ꯂꯩꯇꯦꯡ ꯌꯥꯝꯅ ꯁꯦꯝꯕ ꯍꯩꯕ ꯅꯨꯄꯥ ꯑꯗꯣ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯐꯔꯦ ꯏꯇꯥꯎ ꯅꯍꯥꯛ ꯑꯃꯨꯛ ꯇꯨꯝꯖꯔꯣ ꯑꯩ ꯑꯃꯨꯛ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯅꯈꯣꯏꯕꯨ ꯁꯪꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕꯗ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯈꯣꯔꯣ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯤ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯄꯪꯎꯏꯗ ꯎꯏꯔꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯇꯨꯝꯈꯤꯕ ꯇꯥꯔꯦ ꯀꯔꯤ ꯊꯕꯛ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯎꯔꯨ ꯂꯩꯔꯛꯄꯗ ꯉꯁꯥꯏ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯈꯤꯕ ꯌꯥꯝꯅ ꯐꯖꯔꯕ ꯎꯅ ꯍꯛꯈꯤꯕ ꯅꯨꯄꯤꯒꯤ ꯃꯤꯇꯝ ꯑꯗꯨ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ ꯐꯤ ꯁꯥ ꯂꯣꯟꯁꯥ ꯌꯥꯝꯅ ꯍꯩꯕ ꯁꯅꯥ ꯂꯨꯄꯥꯒꯤ ꯂꯩꯇꯦꯡ ꯁꯦꯝꯕ ꯍꯩꯕ ꯑꯩ ꯑꯃ ꯂꯩꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯎꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯦ ꯃꯐꯤ ꯑꯃꯠꯇ ꯁꯦꯠꯇ꯭ꯔꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯇꯦꯡ ꯑꯩꯅ ꯁꯦꯝꯕꯤꯔꯒꯦ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤ ꯃꯌꯣꯝ ꯑꯗꯨꯗꯒꯤ ꯐꯖꯔꯕ ꯐꯤꯔꯣꯟ ꯀꯌꯥ ꯎꯒꯤ ꯃꯤꯇꯝ ꯅꯨꯄꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯁꯦꯠꯆꯟꯕꯤꯔꯤ ꯎꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯁꯦꯠꯆꯜꯂꯕ ꯃꯇꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅ ꯊꯣꯟꯕ ꯂꯨꯍꯨꯞ ꯑꯗꯨꯕꯨꯁꯨ ꯃꯀꯣꯛꯇ ꯎꯞꯁꯟꯕꯤꯔꯤ ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟ ꯅꯤꯡꯊꯤꯖꯅ ꯁꯦꯠꯆꯟ ꯏꯟꯁꯤꯜꯂꯕ ꯑꯗꯨꯗꯗꯤ ꯐꯖꯕꯒꯤ ꯃꯊꯛꯇ ꯐꯖꯕ ꯑꯃ ꯌꯦꯡꯕꯒꯤ ꯃꯤꯠ ꯄꯦꯟꯕ ꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯊꯣꯛꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯩ ꯎꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯤꯅ ꯑꯁꯨꯛ ꯐꯖꯔꯤꯕꯁꯤꯅꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯁꯤꯅ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃꯗ ꯊꯣꯜꯂꯕꯗꯤ ꯅꯨꯄꯤ ꯑꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯒꯅꯤ ꯃꯁꯤꯕꯨ ꯑꯩꯅ ꯍꯌꯦꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯊꯣꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯠ ꯁꯥ ꯍꯩꯕ ꯑꯃꯗꯤ ꯑꯩꯅ ꯂꯩꯇꯦꯡꯒꯤ ꯃꯔꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯪꯕꯒꯦ ꯍꯥꯏꯕꯗꯣ ꯅꯤꯡꯊꯧꯅ ꯎꯖꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯥꯒꯠꯀꯗꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯃꯇꯝ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯑꯃꯨꯛ ꯇꯨꯝꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯅꯤꯔꯤꯁꯤ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ ꯏꯇꯥꯎ ꯅꯍꯥꯛꯀꯤ ꯁꯪꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯤ ꯅꯍꯥꯛ ꯑꯃꯨꯛ ꯁꯪꯍꯧꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯁꯪꯍꯧꯔꯒꯦ ꯅꯪ ꯑꯃꯨꯛ ꯇꯨꯝꯖꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯈꯨꯠ ꯁꯥ ꯂꯩꯇꯦꯡ ꯌꯥꯝꯅ ꯁꯦꯝꯕ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯗꯣ ꯐꯝꯗꯨꯅ ꯑꯁꯨꯝ ꯁꯪꯂꯤ ꯈꯔꯒ ꯇꯨꯝꯕ ꯍꯧꯔꯨꯕꯒ ꯃꯍꯥꯛꯁꯨ ꯇꯨꯝꯅꯤꯡꯕꯅ ꯎꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯃꯗꯤ ꯐꯤꯔꯣꯟꯒꯤ ꯃꯔꯝꯗ ꯁꯦꯝꯕ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯀꯔꯤ ꯊꯕꯛ ꯇꯧꯁꯤꯒꯦ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯇꯨꯝꯅꯤꯡꯕꯁꯨ ꯐꯒꯅꯤ ꯑꯁꯨꯝ ꯈꯜꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗꯣ ꯑꯁꯨꯝ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ
ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯕ ꯎꯒꯤ ꯅꯨꯄꯤ ꯑꯃꯗ ꯐꯖꯔꯕ ꯐꯤꯖꯣꯜꯁꯤꯡ ꯊꯣꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯩ, ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯕꯣ? ꯐꯖꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥꯁꯤ ꯇꯝꯅ ꯂꯥꯛꯂꯒ ꯎꯒꯤ ꯃꯤꯇꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯇꯥꯞ ꯇꯥꯞ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯎꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯈꯪꯂꯛꯂꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯎꯒꯤ ꯃꯤꯇꯝ ꯑꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯈꯨꯠ ꯁꯥ ꯌꯥꯝꯅ ꯍꯩꯕ ꯎ ꯁꯨꯕ ꯑꯁꯤꯅ ꯁꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯪꯗ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯅ ꯐꯤꯔꯣꯟ ꯄꯨꯝꯅꯃꯛ ꯂꯩꯇꯦꯡꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯁꯦ ꯉꯝꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯍꯩꯁꯤꯡ ꯄꯨꯊꯣꯛꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯉꯛꯄ ꯀꯌꯥ ꯎꯠꯂꯕꯅꯤꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯍꯩ ꯄꯨꯊꯣꯛꯇꯨꯅ ꯑꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯌꯣꯒ ꯔꯤꯁꯤ ꯑꯃꯅꯣ ꯍꯥꯏꯕꯗꯣ ꯎꯠꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯎꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯎꯅ ꯁꯥꯕ ꯎꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯊꯋꯥꯏ ꯍꯥꯞꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯎꯒꯤ ꯃꯤꯇꯝ ꯑꯣꯏꯔꯤꯉꯩꯗ ꯐꯥꯎꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯗꯅ ꯐꯖꯔꯝꯂꯕ ꯅꯨꯄꯤ ꯑꯗꯣ ꯊꯋꯥꯏ ꯍꯥꯞꯈꯤꯕꯗꯒꯤꯗꯤ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯁꯦꯡꯕ ꯑꯣꯟꯊꯣꯔꯛꯄꯗꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯈ꯭ꯔꯤ, ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯐꯖꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯦꯛ ꯍꯥꯞꯄꯒ ꯌꯦꯟ ꯈꯣꯡꯂꯛꯄꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯔꯣꯟꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯂꯩꯇꯦꯡꯕ ꯍꯩꯕ ꯅꯨꯄꯥ ꯃꯈꯣꯏꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯒꯠꯂꯛꯄꯗ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒ ꯂꯣꯏꯅꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯄꯨꯡꯉꯛ ꯉꯛꯆꯩ꯫ ꯃꯇꯝ ꯑꯗꯨꯗ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ, ꯍꯩꯃꯥ, ꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯉꯔꯥꯡ ꯑꯩꯅ ꯎꯅ ꯍꯛꯇꯨꯅ ꯁꯥꯈꯤꯕ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯌꯥꯝꯅ ꯍꯩꯕ, ꯐꯤꯔꯣꯟꯒꯤ ꯂꯩꯇꯦꯡꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯈꯪꯕꯗꯨꯅ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯎꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨꯅꯤ, ꯑꯩꯅ ꯅꯤꯡꯊꯤꯖꯔꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯡ ꯑꯃꯗꯤ ꯂꯩꯇꯦꯡꯁꯤꯡ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯈꯨꯖꯤ ꯁꯤꯕꯤꯔꯝꯕ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯔꯤꯁꯤ ꯑꯗꯨꯅ, ꯍꯣ, ꯅꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕ? ꯍꯩ ꯑꯄꯪꯕ ꯁꯥ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯉꯥꯎꯔꯤ꯫ ꯃꯁꯤꯗꯤ ꯅꯈꯣꯏꯅ ꯁꯥꯈꯤꯕ ꯎ ꯑꯃꯗꯤ ꯅꯈꯣꯏꯅ ꯊꯣꯟꯕꯤꯔꯝꯕ ꯐꯤ ꯊꯣꯟꯕ ꯅꯨꯄꯤ ꯑꯗꯨ ꯅꯠꯇꯦ꯫ ꯁꯤꯗꯤ ꯑꯩꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯍꯤꯡꯍꯜꯂꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯌꯦꯠꯅꯔꯛꯂꯤꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯉꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯍꯧꯔꯕꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯑꯩꯅ ꯁꯣꯝꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯁꯤꯗ ꯐꯥꯔꯒ ꯊꯝꯂꯝꯂꯕ? ꯍꯩ, ꯅꯈꯣꯏ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗꯕ꯭ꯔꯥ? ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯍꯥꯠꯇꯣꯛꯂꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯏꯌꯥꯝꯕꯗꯨꯗꯒꯤ ꯃꯨꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯏꯌꯥꯝꯕꯒ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨ ꯍꯥꯠꯇꯣꯛꯂꯒ ꯅꯨꯄꯤ ꯑꯁꯦ ꯃꯨꯟꯗꯨꯅ ꯄꯣꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯊꯩꯔꯔꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯂꯧꯖꯔꯒꯦ, ꯅꯈꯣꯏ ꯂꯩꯖꯍꯧꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯅꯤꯡꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒ ꯂꯥꯟꯊꯦꯡꯅꯁꯤ, ꯀꯔꯤꯒꯨꯝꯕ ꯌꯥꯅꯤꯡꯂꯕ ꯀꯤꯔꯒꯅ ꯂꯩꯖꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯥꯟꯕꯅꯤꯅ ꯃꯈꯣꯏꯅ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕꯗꯤ ꯂꯩꯇꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ, ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ? ꯁꯤꯅꯤꯡꯂꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ, ꯁꯤꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦ, ꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯦꯝꯖꯈꯤꯕ ꯅꯨꯄꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯑꯃꯨꯛ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯩꯒꯤꯅꯤ ꯌꯦꯠꯅꯔꯛꯂꯕꯗ, ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯤꯆꯥꯔꯄꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯕꯤꯆꯥꯔ ꯇꯧꯍꯜꯂꯕꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯕꯤꯆꯥꯔꯄꯇꯤꯅ ꯍꯣꯏ ꯆꯨꯝꯃꯤ, ꯅꯨꯄꯤ ꯑꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯣꯏꯅꯁꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯔꯗꯨꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯕꯤꯆꯥꯔꯄꯇꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯕꯤꯆꯥꯔꯄꯇꯤꯒꯤ ꯃꯅꯥꯛ ꯌꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯆꯥꯔꯄꯇꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯌꯦꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯋꯥꯌꯦꯜꯂꯛꯂꯤ꯫ ꯀꯩꯗꯧꯔꯕ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ ꯇꯥꯔꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯍꯥꯏꯕꯗꯤ ꯊꯣꯡ ꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯕꯤꯆꯥꯔꯄꯇꯤ, ꯅꯍꯥꯛꯅ
ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯌꯦꯜ ꯇꯧꯕꯤꯔꯛꯀꯅꯤ ꯅꯍꯥꯛꯇꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯊꯧꯖꯥꯜ ꯍꯩꯕ ꯃꯤꯑꯣꯏꯅꯤ ꯌꯦꯡꯕꯤꯌꯨ ꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤ ꯑꯩꯒ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯇꯧꯗꯨꯅ ꯃꯈꯣꯏꯁꯦ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯑꯩꯅ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕꯗꯣ ꯂꯝꯕꯤꯗ ꯍꯥꯠꯇꯣꯛꯂꯤ ꯅꯨꯄꯤ ꯑꯁꯦ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯑꯩꯒꯤꯗ ꯑꯍꯤꯡ ꯂꯦꯛꯄꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯖꯕꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯥꯠꯇꯣꯛꯂꯒ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯕꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯌꯨ ꯕꯤꯆꯥꯔꯄꯇꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕꯗ ꯀꯔꯤ ꯅꯪꯒꯤ ꯅꯌꯥꯝꯕꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯂꯣꯏꯅꯃꯛ ꯁꯣꯏꯅꯔꯦ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯦꯝꯖꯈꯤꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯎ ꯃꯀꯛ ꯑꯃ ꯂꯧꯔꯨꯔꯒ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯎꯅ ꯍꯛꯇꯨꯅ ꯁꯥꯖꯈꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯦꯝ ꯁꯥꯔꯤꯕ ꯑꯩꯅ ꯅꯨꯄꯤ ꯑꯁꯦ ꯐꯪꯐꯝ ꯊꯣꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯁꯥꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯐꯤꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯇꯦꯡ ꯈꯪꯂꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯟ ꯊꯣꯟꯕꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯂꯣꯏꯅꯃꯛ ꯂꯥꯜꯂꯦ ꯅꯨꯄꯤ ꯑꯁꯤꯅ ꯏꯪꯈ꯭ꯔꯕ ꯑꯁꯤꯗ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯎꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯏꯖꯠ ꯀꯟꯕꯤꯗꯨꯅ ꯐꯤꯔꯣꯟ ꯁꯅꯥ ꯂꯨꯄꯥ ꯂꯩꯇꯦꯡꯁꯤꯡ ꯑꯁꯦ ꯍꯥꯞꯆꯤꯟꯕꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯔꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯖꯍꯟꯕ ꯃꯍꯥꯛꯀꯤ ꯂꯩꯇꯦꯡ ꯁꯦꯝꯂꯤꯕ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯀꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯨꯅꯤꯔꯤꯁꯤ ꯆꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯈꯪꯕꯗꯨꯅ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯂꯣꯏꯅꯃꯛ ꯁꯣꯏꯅꯔꯦ ꯅꯨꯄꯤ ꯑꯁꯦ ꯃꯈꯣꯏꯅ ꯁꯦꯝꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯅ ꯁꯦꯝꯖꯔꯕꯁꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯆꯟꯕꯗꯤ ꯑꯩꯅꯅꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯆꯟꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯁꯨꯝꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯁꯦꯝꯂꯤꯕꯁꯦ ꯑꯩꯅꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯑꯁꯨꯝꯅ ꯑꯩꯒꯤꯅꯤ ꯌꯦꯠꯅꯔꯛꯂꯕꯗ ꯕꯤꯆꯥꯔꯄꯇꯤ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯣꯏꯗꯕ ꯑꯃꯗꯤ ꯃꯤꯅꯝꯕ ꯂꯣꯏꯅꯃꯛ ꯉꯥꯡꯂꯦ ꯍꯦ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯅꯪꯒꯤ ꯅꯌꯥꯝꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯅꯨꯄꯤ ꯑꯁꯦ ꯐꯥꯗꯨꯅ ꯄꯣꯔꯛꯄꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇꯒꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯒ ꯅꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯞꯇ꯭ꯔꯤꯕꯅꯣ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯗ꯭ꯔꯤꯕꯅꯣ ꯅꯨꯄꯤ ꯑꯁꯦ ꯉꯁꯥꯏ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯃꯛ ꯋꯥ ꯑꯁꯨ ꯉꯥꯡꯗꯦ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯍꯥꯛꯄꯨꯁꯨ ꯃꯁꯛ ꯈꯪꯗꯦ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤ ꯎ ꯁꯨꯕ ꯅꯨꯄꯥ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯥꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤꯕꯨ ꯍꯦꯛꯇꯃꯛ ꯎꯅ ꯍꯦꯛꯇꯃꯛ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯗꯣ ꯆꯠꯅꯕ ꯌꯥꯗꯕ ꯋꯥꯅꯤ ꯑꯗꯨꯝꯇ ꯍꯥꯏꯔꯛꯄꯗ ꯃꯨꯅꯤꯔꯤꯁꯤ ꯑꯗꯨꯅ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯎꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯗꯤ ꯂꯩꯇꯦꯡꯂꯕ ꯃꯤꯇꯝ ꯑꯁꯤ ꯑꯩꯅ ꯊꯋꯥꯏ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯁꯦꯝꯖꯔꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯋꯥꯌꯦꯜꯂꯤꯕ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯎꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯤꯕꯨ ꯅꯪꯅ ꯊꯋꯥꯏ ꯍꯥꯞꯄꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯍꯥꯏ ꯑꯄꯪꯕ ꯅꯪꯅ ꯄꯪꯉꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯄꯪꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯐꯪꯒꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯅ ꯁꯥꯔꯒ ꯅꯨꯄꯤ ꯑꯁꯨꯒꯨꯝꯅ ꯐꯖꯕ ꯑꯃꯃꯝ ꯊꯣꯛꯍꯜꯂꯣꯗꯅ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯔꯤꯃꯛ ꯑꯣꯏꯗꯕ ꯂꯣꯏꯅꯃꯛ ꯉꯥꯡꯉꯤ ꯀꯩꯁꯨꯝꯁꯪꯗ ꯂꯣꯏꯅꯃꯛ ꯊꯝꯂꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯕꯨꯅ ꯑꯩꯒꯤ ꯔꯥꯅꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯗꯨꯅ ꯑꯩꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯄꯨꯡꯉ ꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯀꯛ ꯑꯗꯨꯕꯨ ꯈꯨꯜꯂꯛꯈꯤꯕ ꯈꯨꯠꯍꯩꯕ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯎ ꯑꯁꯤꯅ ꯂꯩꯔꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯎ ꯑꯁꯦ ꯑꯩ ꯊꯝꯖꯔꯨꯔꯒꯦ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯁꯦ ꯊꯥꯖꯕꯤꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯊꯧꯅ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯨꯟꯇꯣꯛꯁꯣ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝ ꯎ ꯑꯗꯨꯕꯨ ꯍꯨꯟꯇꯣꯛꯂꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯦ ꯍꯥꯏꯕꯗꯤ ꯎꯀꯛ ꯑꯗꯨꯅ ꯇꯥꯔꯝꯕ ꯖꯒꯥ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯨꯅꯤꯔꯤꯁꯤ ꯑꯃ ꯊꯦꯡꯅꯔꯤ ꯎꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯏ ꯅꯤꯡꯂꯝꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯨꯅꯤꯔꯤꯁꯤꯅ ꯅꯈꯣꯏ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎ ꯁꯨꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯇꯦꯡꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯗꯤ
ꯊꯣꯡꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯗꯣ ꯃꯊꯪ ꯃꯊꯪ ꯑꯃꯃꯝ ꯇꯨꯡ ꯇꯝꯂꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯍꯥꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯔꯩ ꯄꯪꯌꯦꯠꯇ ꯌꯦꯠꯅꯔꯒ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯔꯩ ꯌꯦꯠꯅꯕ ꯄꯣꯠꯇꯤ ꯑꯃꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯝꯅ ꯁꯥꯎꯔꯕ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏ ꯑꯄꯪꯕ ꯁꯥ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯋꯥꯌꯦꯜ ꯇꯥꯔꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯨꯅꯤ ꯔꯤꯁꯤ ꯅꯪꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯎ ꯁꯨꯕ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯒꯦ ꯅꯍꯥꯛꯅ ꯎ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯒ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯤꯕꯅꯤ ꯐꯖꯅꯕ ꯍꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯝꯕ ꯁꯥꯕꯤꯔꯤꯕ ꯅꯍꯥꯛ ꯑꯁꯦ ꯃꯍꯥꯛꯀꯤꯗꯤ ꯃꯄꯥ ꯊꯣꯛꯏ ꯑꯗꯨꯅ ꯅꯪꯒ ꯃꯥꯒ ꯂꯧꯅ ꯂꯩꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯩꯇꯦꯡꯂꯤꯕ ꯅꯨꯄꯥ ꯅꯍꯥꯛꯅꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯖꯠ ꯀꯟꯕꯤꯗꯨꯅ ꯐꯤꯔꯣꯟ ꯃꯌꯥꯝ ꯑꯃ ꯁꯅꯥꯂꯨꯄꯥ ꯊꯣꯟꯕꯤꯔꯤꯕꯅꯤ ꯃꯄꯥꯅ ꯃꯆꯥꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯒꯨꯝꯅ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯃꯄꯥ ꯃꯆꯥ ꯊꯣꯛꯏ ꯑꯗꯨꯅ ꯌꯥꯔꯔꯣই ꯑꯗꯨꯒ ꯃꯨꯅꯤ ꯔꯤꯁꯤ ꯅꯍꯥꯛꯅꯁꯨ ꯍꯥꯏꯕꯗꯤ ꯕ꯭ꯔꯥꯍꯃꯟ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯍꯥꯛꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯅꯍꯥꯛꯅ ꯃꯔꯨꯑꯣꯏꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯥꯞꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯍꯥꯞꯂꯤꯕ ꯍꯥꯏꯕꯁꯦ ꯃꯄꯥ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯅꯍꯥꯛꯅ ꯍꯥꯞꯂꯤꯕꯅꯤꯅ ꯅꯄꯥ ꯅꯆꯥ ꯊꯣꯛꯏ ꯑꯗꯨꯅ ꯅꯪꯅ ꯃꯍꯥꯛꯄꯨꯁꯨ ꯂꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯤꯡꯊꯧ ꯅꯍꯥꯛꯁꯨ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯑꯗꯨꯒ ꯊꯣꯡꯉꯥꯛꯄ ꯅꯨꯄꯥ ꯅꯍꯥꯛꯅꯁꯨ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯅꯕꯥꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤꯗꯃꯛꯇ ꯆꯩꯔꯥꯛ ꯐꯪꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ ꯑꯗꯨꯒ ꯃꯨꯅꯤ ꯔꯤꯁꯤ ꯅꯍꯥꯛꯁꯨ ꯅꯍꯥꯛ ꯑꯁꯦ ꯅꯥꯔꯗ ꯔꯤꯁꯤ ꯑꯃꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯖꯕꯗ ꯉꯥꯎꯈꯤꯗꯨꯅ ꯅꯍꯥꯛꯁꯨ ꯁꯨꯃꯠ ꯂꯥꯡꯗ ꯊꯨꯔꯨꯔꯦ ꯑꯗꯨꯅ ꯅꯍꯥꯛꯀꯤꯁꯨ ꯄꯥꯞ ꯑꯃꯗꯤ ꯂꯩꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯁꯦ ꯀꯅꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯎ ꯄꯥꯝꯕꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯇꯦꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯂꯕꯁꯨ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯃꯛ ꯑꯣꯏꯔꯒꯗꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯑꯩꯅ ꯂꯧꯁꯤꯟꯈ꯭ꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯎ ꯑꯗꯨꯅ ꯎꯗꯒꯤ ꯁꯦꯝꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯤꯜꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯅꯁꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯡꯐꯩ ꯆꯠꯈꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯀꯣꯅꯨꯡ ꯆꯠꯈꯤ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯁꯨ ꯄꯥꯞ ꯑꯃ ꯂꯩꯔꯦ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯃꯪꯗ ꯂꯥꯏ ꯅꯤꯡꯕ ꯆꯠꯈꯤ ꯑꯗꯨꯒ ꯊꯣꯡ ꯉꯥꯛꯄ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯊꯣꯡ ꯉꯥꯛꯄꯒꯤ ꯌꯨꯝ ꯁꯥꯟꯕꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯗꯨꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ